Ngamkhei yetnalakpadagi Thailand na combodia da nongthakta attack chatthakhr. Matam sang na Ngamkhei matang na yenaduna lakraba matungda Thailand na combodia da nongthakta attack chatthakhr. Laibak ani gi lona Ngamkhei da laiba laisang amagi matang da matam sang na yenaduna lakhibani. Numit karani gi mamangda yumlona balebak ani umkhanabagi chang wangkhalakpaga loinana Thailand gi Ngamkhei lansilaga Cambodia na phumlamba landmine pokhaibada Thai army gi lanmi manga asok apan nangki. Thagdok adugi matung tarakpada Thailand da laibak adu da lairiba Cambodia gi ambassador bulmaraibak ta hankina bakhangan kibaga loinana Cambodia gi konung Phnom Penh da laiba Thai ambassador kokthokki amasung marui Ngamkhei gi saruk punamak sintoksin ki hairi Manipur gi tongan ba district ki mafam singda IT center tramatoi hangloktuna kanaba fanghale State asigi land gi saitheng phanglaba district singda naha singbu national competitive examination singda sarugyana bagidamang khudong saba phanganna ba tongan ba mafam singda IT center taramatoi hangdoktuna kanaba fanghale haidei pawgili khul amagi matung inna Manipur lenga ki commissioner cum secretary home and Asok Kumar na thokpa cherol amagi matung inna Manipur lengang na IT center in balance effective district scheme gi makada home ministry na lupa crore taramatoi sang na thaurang asi pakhatpani haidei Masigi manungda mahiroi singda internet sijinnabagi khudong sabaga loinana computer based examination gi infrastructure shing mapung fana fanghale scheme masigi makada computer not listing amaga chama thamduna mahiroi singda kanaba fanghale center sing asi leibadagi mahiroi singna NEET PG NET QUET PG Indian Army ki recruitment examination staff selection commission exam yauna examination sing thabada hena khudong sahale Civil Service sing amade skill based training program sing gi khudong sabasu lanjennariba sing da khakta natana atopa miyam da su phanganba ngamhale IT center sing ase Churasampur Kangpokpe Ukhrol Jeribam Chandel Bisnupur Imphal West Imphal East Thoubal Tamelong Tengnopal amade Senapati district ta hangdokhibani lengak na state asida santi amasung tangdu leitaba puraknaba tongan ba thaurang kaya leptana paikhatle hairi Rajasthan school building ningkhaibada mahiroi tare sikre taraga tare sokle yamna ngakba thaudok ama oina ngasi ayo Rajasthan gi Jalwar district ta leiba lenga ki school ama mahiroi singna mahi masing tamlingai da khanghaudana school adu gi building khara ningkhairak pagi thaudok ta mahiroi tare sikhibaga loinana taraga tare na asok apan nangkhre Thagdok adu thokraba matung Bharat ki Prime Minister Narendra Modi na ninda tawkhibaga loinana leikhitraba amadi asok apan nangkraba mahairoi singi maphamda awaba phongdokhibaga loinana thagdok adugi matangda thijinna basu bari leinaba singda khangan khre hairi Security Force na state asigi tongan basingna ba mafam singda thibuhumbagi thabak leptana chathari Manipur Police Control Room na thadorakpa warol amagi matung inna Churasampur District ki sidenda thibuhumbagi thabak chathabada magazine yawdaba .22 rifle ama magazine amaga loinana 9mm carbine ama magazine amaga loinana 9mm pistol ama SBB rifle taru 12 bore rifle ama single barrel rifle bore action type ama long range modified mortar pompi ama pompi bomb ahum yauna atei polam sing phagat pangamle hairi